ꯌꯥꯏꯌꯦ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯀꯃꯦꯟꯁꯨ ꯂꯥꯏꯛꯁꯨ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯤꯅꯤꯗ 50-50ꯅꯦ ꯁꯥꯟꯅꯕꯅ ꯌꯥꯡꯈꯩ ꯍꯥꯏꯔꯣ ꯆꯥꯕꯅ ꯌꯥꯡꯈꯩ ओके ꯑꯅꯤꯗꯨꯅ ꯄꯥꯔꯛꯑꯀꯥꯟꯗꯅꯤ ꯄꯥꯡꯒꯟꯒ ꯀꯜꯂꯛꯀꯗꯣꯏ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯃꯝ ꯆꯥꯕꯒꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯁꯕꯗꯥꯔ ꯖꯪꯒꯝꯗꯧ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯏꯅꯥꯎ ꯑꯗꯩ ꯁꯥꯊꯤꯔꯕ ꯑꯩꯈꯣꯏ MMA ꯐꯥꯏꯇꯔꯁꯤꯡ ꯑꯃ ꯌꯥꯎꯔꯤ ꯑꯩ ꯀꯩꯝ ꯀꯤꯗ꯭ꯔꯦ ꯃꯅꯤꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯅꯥꯀꯟꯗꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯥꯊꯤꯕ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯉꯥꯅꯨ ꯆꯥꯕ ꯂꯩ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯁꯤꯗ ꯂꯩꯔꯦ ꯆꯥꯛꯈꯨꯝꯁꯤꯗ ꯍꯥꯏꯐꯦꯠ ꯆꯪꯉꯨꯔꯁꯤ ꯆꯥꯛꯈꯨꯝꯁꯤꯗ ꯆꯪꯉꯁꯤꯀꯣ ꯁꯤ ꯂꯩꯔꯦ ꯆꯥꯛꯈꯨꯝ ꯆꯪꯉꯁꯤꯅꯦꯀꯣ ꯌꯥꯝ ꯍꯧꯖꯤꯛ ꯕ꯭ꯔꯗꯔ ꯆꯨꯡꯔꯦꯡ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯕ ꯊꯛꯄ ꯂꯥꯛꯄꯁꯦ ꯉꯁꯤꯒꯤꯁꯦ ꯀꯩ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯥꯅꯨꯗꯨꯃꯗꯤ ꯌꯥꯔꯕ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯌꯥꯏꯌꯦ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯀꯃꯦꯟꯁꯨ ꯂꯥꯏꯛꯁꯨ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤ ꯀꯩꯅꯣꯒꯤ ꯁꯞꯇ꯭ꯔꯖꯪꯒꯤ ꯗꯤꯜꯂꯤ ꯑꯦꯔꯤꯌꯥ ꯆꯥꯛꯈꯨꯝ ꯗꯤꯜꯂꯤ ꯆꯥꯛꯈꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯂꯥꯛꯆꯔꯤꯁꯦ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ ओके ꯉꯁꯤꯁꯤ ꯃꯈꯜ ꯑꯣꯛꯅꯦ ꯉꯥꯅꯨꯅꯦ थरोई ꯊꯔꯣꯏꯅꯦ सिंजू ꯁꯤꯡꯖꯨ उती ꯎꯇꯤ ꯏꯔꯣꯟꯕ इरोम्बा ꯃꯆꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤक ꯆꯥꯒꯗꯧꯔꯤ ꯃꯌꯥꯝ सागदोर ꯌꯦꯡꯕꯤꯌꯨ मियेंग ताबियो ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯪꯖꯕ ꯑꯝꯇ ꯕ꯭ꯔꯗꯔ ꯆꯨꯡꯔꯤꯡꯁꯦ ꯎꯝ ꯑꯩꯈꯣꯏ ꯍꯣꯏ ꯃꯤꯠꯁꯤꯗꯤ ꯑꯗꯨꯝ ꯗꯥꯏꯠꯇ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯎꯝ ꯍꯥꯏꯗꯤ ꯌꯦꯟ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯁꯟꯁꯥ ꯑꯣꯏꯒꯦꯔꯥꯀꯣ ꯎꯝ ꯑꯗꯣ ꯚꯦꯖꯤꯇꯦꯔꯤꯌꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯎꯝ ꯃꯦꯔꯥꯃꯦꯁꯁꯦ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤꯒ ꯁꯨꯝ ꯈꯣꯏꯗꯥꯕ ꯑꯣꯏꯒꯦ ꯍꯥꯏꯗꯤ ꯂꯩꯗꯅ ꯎꯇꯤ ꯑꯣꯏꯕ꯭ꯔꯥ ꯁꯨꯝ ꯀꯔꯝꯕꯅ ꯀꯩꯅꯣ ꯚꯦꯖꯤꯇꯦꯔꯤꯌꯟꯁꯤꯗꯗꯤ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯕꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯁꯧꯒ꯭ꯔꯤ ꯆꯝꯅ ꯊꯣꯡꯕ ꯎꯝ ꯑꯗꯩꯗꯤ ꯏꯔꯣꯟꯕ ꯎꯝ ꯁꯤꯡꯖꯨ ꯎꯝ ꯑꯁꯤ ꯑꯍꯨꯝꯁꯤ ꯌꯥꯎꯔꯗꯤ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯎꯇꯤꯗꯤ ꯎꯇꯤꯁꯤ ꯐꯖꯅ ꯆꯥꯏ ꯍꯣꯏ ꯎꯇꯤꯁꯨ ꯑꯗꯨꯕꯨ ꯎꯇꯤꯗꯤ ꯃꯔꯛ ꯃꯔꯛꯇ ꯆꯥꯏꯅꯀꯣ ꯄꯨꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯋꯤꯅꯀꯣ ꯑꯗꯨꯕꯨ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯎꯝ ꯑꯗꯨꯒ ꯁꯤꯡꯖꯨ ꯏꯔꯣꯟꯕ ꯌꯥꯎꯔꯗꯤ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯕꯣꯔꯥ ꯑꯃꯁꯨ ꯄꯥꯛꯅꯝ ꯍꯣꯏ ꯑꯣꯏꯔꯁꯨꯀꯣ ꯍꯣꯏ ꯍꯣꯏ ꯃꯣꯏꯁꯨ ꯃꯍꯥꯎ ꯃꯈꯜ ꯑꯃꯅꯦꯕ ꯀꯥꯡꯍꯧꯒꯨꯝꯕ ꯀꯩꯀꯥ ꯀꯣ ꯑꯗꯒꯤ ꯃꯤꯠꯇꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯍꯣꯏ ꯍꯥꯞꯄꯤꯈꯩ ꯑꯗꯨꯝ ꯑꯣꯀꯦꯅꯦꯌꯣ ꯍꯥꯞꯄꯤꯈꯩ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯗꯤ ꯉꯥꯡꯅꯔꯔꯣꯏꯁꯤ ꯉꯥꯡꯅꯔꯔꯣꯏꯁꯤ ꯑꯣ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯤꯟꯗ ꯑꯗꯨꯝ ꯊꯣꯛꯑꯒ ꯏꯟꯖꯥꯡ ꯅꯥꯄꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯥꯛꯈꯨꯝꯁꯦ ꯗꯥ ꯁꯣꯔꯤꯅꯁꯨ ꯅꯣꯡꯃ ꯍꯥꯏꯔꯝꯃꯦ ꯑꯩꯉꯣꯟꯗ ꯑꯣ ꯅꯪ ꯗꯤꯜꯂꯤꯗ ꯀꯩꯅꯣ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯦꯗꯤ ꯆꯥꯛꯈꯨꯝꯗ ꯁꯤ ꯆꯥꯛꯈꯨꯝꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯣ ꯑꯩ ꯃꯤꯡ ꯄꯜꯂꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯍꯥꯏꯔꯝꯃꯦ ꯁꯣꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤ ꯁꯦꯟꯖꯝ ꯍꯥꯏꯗꯔꯥ ꯍꯣꯏ ꯍꯣꯏ ꯗꯥ ꯑꯣꯀꯦ ꯁꯣꯔꯤ ꯑꯣꯀꯦ ꯏꯁꯩ ꯁꯛꯄ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯗꯥ ꯁꯣꯔꯤ ꯁꯟꯖꯝꯅ ꯑꯣꯀꯦ ꯑꯣꯀꯦ ꯃꯥꯅ ꯍꯥꯏꯕꯤꯔꯝꯃꯤꯅꯦ ꯑꯣꯀꯦ ꯑꯗꯣ ꯕ꯭ꯔꯗꯔꯁꯦ ꯉꯁꯤ ꯂꯥꯛꯄꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯑꯗꯩ ꯃꯌꯥꯝꯅ ꯎꯔꯤꯁꯦ ꯕ꯭ꯔꯗꯔꯒꯤꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯕꯨ ꯑꯣꯏꯔꯣ ꯐꯨꯅꯕꯒ ꯇ꯭ꯔꯦꯅꯤꯡꯗꯒ ꯁꯤ ꯉꯥꯛꯇ ꯎꯔꯦꯕꯀꯣ ꯑꯗꯩ ꯁꯨꯝꯕ ꯆꯥ ꯊꯛꯄꯁꯤꯁꯨ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯤꯡꯕꯒꯤ ꯁꯨꯝ ꯉꯁꯤ ꯊꯣꯛꯂꯛꯄꯅꯤꯗ ꯑꯩꯁ ꯆꯥꯕꯗꯤ ꯐꯖꯅ ꯆꯥꯏꯍꯦ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯀꯟꯗꯣꯏꯅꯣ ꯃꯥꯅꯦ ꯆꯥꯔ ꯃꯥꯅꯦ ꯀꯟꯕꯅꯦ ꯁꯤꯒꯤ ꯆꯥꯕ ꯊꯛꯄꯒꯤꯁꯨ ꯎꯗꯕꯅꯤꯅꯀꯣ ꯃꯌꯥꯝꯅꯀꯣ ꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯦ 50-50ꯅꯦ ꯁꯥꯟꯅꯕꯅ ꯌꯥꯡꯈꯩ ꯍꯥꯏꯔꯣ ꯆꯥꯕꯅ ꯌꯥꯡꯈꯩ ꯑꯣꯀꯦ ꯑꯅꯤꯗꯨꯅ ꯄꯥꯔꯛꯑꯀꯥꯟꯗꯅꯤ ꯄꯥꯡꯒꯟꯒ ꯀꯜꯂꯛꯀꯗꯣꯏꯁꯦ ꯄꯥꯡꯒꯟꯒ ꯂꯧꯁꯤꯡ ꯊꯣꯛꯂꯛꯇꯣꯏꯁꯦ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯂꯦꯞꯇꯕꯅꯤꯅ ꯌꯥꯝꯕꯁꯨ कायदेता अरे अखोई नाकंदसु अखोई फ्रेंड हाइतारे राहुल थापा जी भी है एक बार बोलो अभी क्या बोल रहे हाय राहुल थापा जी ये भी एक महान फाइटर है वन ऑफ द अपकमिंग फाइटर अपकमिंग नहीं एस्टैब्लिश फाइटर आई कैन से फॉर इंडिया एंड अदम यू कैन चेक इट आउट इन क्या हाइतारे इंटरनेट पे भी एमएफएन में ही इज वन ऑफ द मोस्ट कहते हैं मौन जो ताबा वन ऑफ द स्मार्टेस्ट गाय यू कैन सी मॉडल मान नहीं होने में आओ है पे ये सुनो द किलर लुक्स एंड किलर बाय प्रोफेशन तो राहुल जी आप आई थिंक पहली बार आप एक मणिपुरी रेस्टोरेंट में आए होंगे ये आपके लिए भी पहली बार है ये बाकी तो चुंगरिंग भाई के साथ तो खाते होंगे नॉर्मल मीट वीट तो बट टुडे यू विल गेट सम टेस्ट ऑफ मतलब हाँ मणिपुर थोड़ा बहुत पूरा नहीं सो विल फोकस मोर ऑन द मीट पार्ट बाकी थोड़ा वेजिटेरियन भी ट्राई कर लीजिए एंड आगे जाके हम लोग और अच्छा बनाएंगे क्योंकि फाइट भी नजदीक आ गया ना हम ज्यादा भी नहीं खा सकते उल्टा सीधा अभी तो है 2 महीने हाँ 2.5 महीने आज खा मतलब एक तरीके
ये 30 तारीख तक खा सकते हैं 30 तारीख हाँ 30 तक मतलब उसके बाद परमिशन है वहाँ तक। हाँ, उसके बाद फिर 2 महीना वेट काटेंगे। उसके बाद फाइट विन के बाद जाएंगे पेल के, है ना? उसके बाद फिर तो सब खाएंगे। सब खाएंगे। फिर जाएंगे इस जगह में, हाँ है ना? अच्छा ही होगा यार, अच्छा ही होगा। जबरदस्त। जाएंगे हाँ फिर से जीतने के बाद ना मस्ती करेंगे। सब सो दोस्त अभी खाना वाना एक बार होय चाय इंसांग दो लाकांदा अदुम उचरगे ओइब्रो ओइदब्रो दुदि आई हाइजररोइको सिदा किन फुनाओ फाइटर सिंगनो केम हाय अदुम फुगे हायक्तन अखोय होय दुदि अमुक थेनर्जी को मैम ओके ए पोट लाए मैम लाए लाए से ब्रदर दिस इज पोर्क चुंगरेंग पोर्क नहीं है दक थरोई लाए है उती लाए इरोम्बा बजारे बजारे चिकन लाए चिकन अनी जे ओके यार नहीं दको सिंजू हम ले यार बो स्पोर्ट से को कैसा लगा? हाँ मिर्ची होता है, तेज होता है, मतलब बहुत टेस्टी होता है। कमाई तो ये ब्रदर चुंगरेंग 稍微新鲜一点， हावरे 然后就照我 कोई जो ट्राई तौर को लाए है कोई प्लेट लाए प्लेट से तो कोई माइरेन जो तोंगे हाई नाउ राहुल चंबुच यावरे चाकसु फजना यूं लुसले दुदी हौरजने को ये अचार टाइप है ना? नहीं ये वाला जो है ना इट इज लाइक जो क्या बोलते हैं ना कसुंडी कसुंडी है ये। तो ब्रदर चुंगरेंग कमाई तो की कैसे है कनो सिंजू से येन है दिस येन सिना डक सिना कोई चिकन ले रहा है उती है स्नेल हाँ चिकन है और से हम तो दिखवा हाँ 이거 하우러 시 타로이지 하는 또 하우던나 양바 그러다 실내에서 타로이지 뭐로 이런 거 동도 왜 마셔 타로 이런 거 하게더라 뭔지 알아 그런 거 हाउरा शर्मा मोहम्मद दोस्त खाओ है ना ये दाल की तरह है ये होती है इसको आप सेवन कर सकते हो ये वाला रिस्की है दिस इज इरोम्बा ये भी मिर्ची वाला है खाऊंगा अभी देख ऐसे ये स्नेल्स है अच्छा कम दो है ब्रदर खाओ ट्राई कर लो खींचना होता है सक करना होता है किस सक 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 ऐसे नहीं देख हाँ सक मज़ा आया ऐसा टेस्टी का है इसका प्रोटीन बहुत है इसमें यू कैन ईट मोर चलो कैच यू लेटर बॉयज कमाई हाउ बको अपना तुम हायरा के कोई ब्रदर चुंगे तुम हायरा ने तो ताई भी रहो 아 동호부 하우 때브라냐 막 साथ हो आप तेरे तो से 아무것도 네 어 थैंक यू से प्लेट से पुमसाई उतीदगी गानू थोंबदगी येन थोंबदगी से प्लेट से पुमसाई लोय लोयरे एक्सेप्ट इरोंबसे खितंग लेमेको सिमदि हदि यामनरनेना थरोइजो अमाता लेमद्रे से मही गक लेमे अदे कोई ब्रदर चुंगरेंगसु लेरे हजिक सो ब्रदर असी लो सिंगु वाफम जे कमदोरबा 양 까늘에 시리가 시대 프로핏 양 방에 양 마오래 ꯌꯥꯝ ꯍꯥꯎꯔꯦ 아우 ꯂꯥꯛꯄꯒꯤ ꯀꯩꯅꯣ ꯇꯧꯔꯦ 어 나는 나소리는데 하야 양 파오네 는 아지 그래 ꯆꯥꯛꯈꯨꯝ 작품지들 나오고 뽀로 하려면 이거는 그런데 아세고 하오메 양마 양만 하야 ꯑꯗꯣ ꯃꯊꯪ ꯑꯩꯈꯣꯏ ꯃꯦꯠꯆꯀꯨꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯐꯖꯅ ꯄꯥꯔꯇꯤ ꯇꯧꯕꯗꯨꯅꯤꯀꯣ 어 시들 나오게 정신 ला तौरसे तो पापा जी कैसा लगा और स्नेल्स टेस्टी था मजा आ गया थरोई बोलो इबो थरोई थरोई हावी बोल दो हाउई थरोई हावी
Haroy? Haroy, Haoy. Lai Tharoy bolo, Lai Tharoy. Lai Tharoy. Lai? Lai Tharoy. Hawi? Haoy. Thank you दोस्त. चलो एंड कोनो उनर जी को मैं फिर लोरे हम लोग मो फिनिश तो अब भाई फोन नंबर तौर के